थाजनोइबा मरुइबा पांगतंग मणिपुर टॉप चैनल मेकेरी की मैम थमजगे करोड़ मरी की फेक मिनिस्ट्रियल पोस्ट स्कीम का मरी लेना मियोहुम फोगलबा मतुंगदा ngasi yuk Delhi dagi Imphal da purakre hari hairibasi Manipur gi MLA singda ministerial post ki fraud call lakhraba matungda FIR file tobu lekhrabani loinana hairiba fake call scheme asida Manipur gi speaker thoksam saitrabada da su target tobu lekhrabani na MLA singda lupa crore mari gi offer piraduna Amin Shah gi masanupa ni haiduna fongdokhiba lekhrabani loinana Manipur police na BNS section 318 clause 4 masum 319 clause 2 gi makhada Amaromdana Irang Tolabusu Kuki Yanobu Kulmasa Populatri Hana Leremdabu Kukizo community ki Kochizan Kova Nobu Kulama Bisnupurama some Susambu district loan over the Levi Ibu Dog Tangzing Hill Rainsta Nauna Sarama Tingani Hari. How keep English and Kungani Twiki Google Map to Tenaki Dava Kulama Salibasai English and Kungamangagi Google Map to Kukizo community ki Kochizan Kova Kulama Lerama Tingara Kibanari. Now not hang the Rakrabo Kukizo community ki Kulis to Sampu district ki hang rep subdivision in Manusali. Amarom than a tentak Miam the headline on the Tamzagi. Parliament of Finance Minister and Manipur gi budget putokre. Lanjana dun relief came the directly basing Henba sent Pam Yaut Hari Amarom Manipura President rules Alairabasu law and order gi pibam Falak 3 Haradana Congress na adjournment motion Tangala Krehari. Atop tendak pa posang tanga mayam na share tawzagi Maharaja Sanazawala Shimbana haibading ngarang tang tara thaum English ngani kun nga mga da 0 award Rajya Sabha da maru oiba wapamama reclamation of capability to Manipur India haiba subject phungdokhiba thamkhiba wapamadubu social media site oiba Facebook da Maharaja Sanazawala Shimbana thagalakpa post ama Biren singana muhana share tawri Amaromdana Honakli ba Manipur gi Rajniti gi ahongba karigi damakhana gi Minister CM Ibobi na Soikhre Lankhre na haizakhi pano haiba media report sing memna tendang na thamjagi kaisam tong block congress committee na sinduna MP Dr. Angomsa Bimol akoi jambu taram opagi thoramda Manipur gi Rajniti gi poram kangba hongna rakhre ri Haukiba State Assembly gi Mikhal da hanagi Minister Langkolakpam Jayanta Kumar na Congress ki ticket pi khitawadu Madugi damak tasing na Soikhre haina hanigi Minister CM Ibobi singana fongdokre hari haribu wapam asi Congress Legislative Party ki lusingba masum hanigi Minister CM Ibobi na Mars mapanda kaisam tong bro Congress committee na sinduna khagempali huidrom lekai gi yumjaw lerembi lampak Manipur gi Inner Manipur Parliamentary Constituency gi MP Dr. Angomsa Bimol akoi jambu taram opagi thoram na saruk yaraduna kaisam tong gi miyam na sengdokladuna fongdokram khiben hanisu pawusta makatarakli Manipur optional ki maikeri ki maroi bi pausing miam na thamjari hanbada center na pekhalipi scheme singi khudong sa balauduna nga gi pothok hena pothok na bahotna resi governor lamdam asida nga gi pothok wat pan mapani ki pusilak ki basi India lenga na pekhalipi tuan bi scheme singi khudong sa balauduna pothok hena pothona ba hotna resina Manipur ki governor Ajay Kumar Bala naikre wapamasi Manipur University na director ICR CICFR Bimtal kusam naraga Manipur University ki auditorium da Master Hatchery amadi freshwater theology and sustainable aquaculture fisa laboratory sangabagi thoram na hakibani thauramadu fishery science New Delhi ki deputy director general Dr. Jaikumar Zena National Fisheries Department Board Hyderabad ki chief executive Dr. Vijay Kumar Behara ICR Central Institute of Cold-Water Fisheries Pamtal gi director Dr. Pramod Kumar Pandey amadi Manipur University ki vice chancellor Professor N Lokendra na sarugyaki Governor Ajay Kumar Bala nga si India na nga million ton taragani pa mapalebak te export tawdun India ki economy da asawba mating wairi Manipur da lariba nga mi amadi farmers na lengana paikhalaki tuan scheme singi khudong sa blawdun nga yukhalabadi lamdam asida nga ki awat pa lariba si mengkat pangambatana tana 7 million hengat hanbada asawba mating wairi Mahasir hairiba nga makhalasi yok pada nga misingi sel tungi phibam phagat padana tana hairiba nga makhalasi ni ecological cultural amadi ecotourism na phagat pangangani hairi amaram na thauram madu saru yakiba AMU gi vice chancellor Professor N Lokendra na lamdam asida leiriba nga misingna anobo technology wat pana nga gi pothok asi hengat pangamdabani nga si India lengan skill
development miyeng sanglakpa amadi NEP lakpadagi Manipur University gi Zoology Department lamdam sigi youth sing amadi farmers sing na makhal makha kya gi training piba project kya paikhatpa amadi nga gi sangariba history gi mateng na lamdam sigi nga gi pothok hengatpada asobu mating oiba ngamlagana ki Amaromdana All Manipur Lady Advocate Association na International Women's Day gi thorom pangtokre tha sigi nipan ga ayuk pung mapan taba matamda All Manipur Lady Advocate Association amla na sinduna District Legal Services Authority Imphal West Manipur gi listing makhada observations of International Women's Day gi thorom amla gi hol pangtokre thorom madur asim Taruna Kumari Devi, Chief Judicial Magistrate Imphal West cum Secretary District Legal Services Imphal West Manipur Sanambam Kiran Bala Devi President Amla Kangbam Binodini Devi Farmer President Amla na Chief Guest President Amadi Guest of Honor Oina Phamam Lang Lengsin Ki Hari Larnet L Rebida Advocate Amadi Larnet Mutum Monorama Devi Vice President All Manipur Lady Advocate Association Resource Person Oina International Women Day Gamari Lenana Wapam Kya Thamki Hari Amaromdana Irang Luisina Center Gi Thaurang Taran Oi Ipham Manipur thuklibi irang asina miyoi kya gi punsi pikhamnan khibamadi kaya aman asu open nangkhrabasu center lengan irang asi lusina balarok liba khongthang asi taram oi haina The Extrajudicial Executions Victim Families Association Manipur ifam na phongdorakli ngasi ifam na thokiba chirol amagi matungina central lenga ki khongthang asina santi gi wari sanaduna irang asi lusina ba lambi ama purakli masida state asi ki authority sing lamdam asi ki senior citizen sing thabak gi patharaba sing amadi Lighting lesson gi makok phongbu singdagi mateng pamlagadi pamlagani haiba thaji adobu ifamna pamlibadi irang asida miyoi kya ma thiba khangdri makhoigi aroiba matho mangam pangthok palaithri lanjenarakuna relief camp sina sangjafam lauduna lairiba singasi hana makhoigi yumda changhanbiu mathau mangam pangthokna basinbiu makhoi makha tabi irang pamdri yumda hanjinba pamnari irang asigi coalition pamle aikhoigi isa sing hokibasai aniromasi awaba kya mayukna duna lakri Seolasna makha taraduna haujikti makhoi aikhoigi minungsi pamlakle angang sing mungakpi senbiba madi afaba lairik laisu taman baibisi makhoigi tawdaba yadraba thaba amane ifamna matam pumar santi purakna bagi lamide sagotkani hanasu phongdorakli Priyas Neet Biology Sangai Pro NTA Neet UG Biology admission haujari Class 10 thakraba mahiroi singi damakta tha marigi foundation course amadi Class 12 thakraba mahiroi singi damakta lakliba NTA Neet UG 2026 ki tha nipan ki target course pizari hairiba class ngasi matik sani experience lairaba faculty singna takpigani akoina pizariba khudong chaba singa du clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sani equip oiraba smart classroom facility su pizari March ki tang 2 amadi April ki tang 3 dagi class mathang sina haujaragani thuna lakpiduna mingsan biu akupa modor gi damak Priyas Neet Biology Sangai Pro FCI rota lakpiduna amadi aikhoigi contact number 7005534385 natraga 7005376151 na pau phobiro Makasa tharak poina kanglai paki mairagi editorial myam special content maina myam na thamjage bara lenga ki thawong asidi on thare mairel kaide tumba haibatu tarabra Manipur thokliba tha kungani thu sujilagna lal asigi warration purana bangasi phabo bara lengang na khona dribasi yamna lali bara lengang na Manipur yengliba miyeng asi karama miyeng no haibadu Manipur miyam gi maruiba wahang ama haibadu hauji ori Manipur miyam gi lengak leiduna lengak sasan tawringi matamnasu irang asi lusina ba matamdu gi Manipur lenga ama sumbara lenga anina koksung sinaduna lokham to thaudang adu lobung ngkiti asumna Barat lenga amas Manipur lenga anina thausadan leirakibadagi ngasi Manipur thoklibi irang asi nomonom gi hena sakthorapagi maram ama oirakli haibada haimam thokloi hena khali Manipur thoklibi irang asi ki marakta barat lenga na Manipur miyam gi lengak leramba adu muthatuna President rule Manipur thamjale President rule sasan matamasi su irang asi lusnana ba masak thokpa thabak paikhatpa udre Bharat ki Union Home Minister Amit Shah na Manipur thoklibi irang asi lusnana ba handak Delhi da awang pathak ki review meeting pangthok tuna khanakhiba lekhre miyamna su khanakhiba meeting adu gi mahai soidana phangani haina yamna sauna asa tokhi adubo haujik madugi ona taina bada Manipur thoklibi irang asi hena sakthorapugum tawri masigi mayek senglaba khudam haibabu Union Home Minister Amit Shah na lakthokiba March nipana Manipur gi lifeline oriba National Highway anida free oina sangthok sangsin tawbu yana ba thabak packet kani haina lakthoki
Madugi matungina Mars Nipana National Highway to Imphal Dimapur Lambi Paringda Imphal Digi Sanapati Yemadi Susampuda passenger bus Thabagi Thabak Pekaki Adubo Nomida to the passenger bus Lam Thabaduda Mio Ani Hunka Tong Bodatanatana Kanagumamata Topirakiti Yam Nangaklibadi passenger bus Sakadoriba National Highway to Giparinda Karam Karama Mioishina Yekai Tingai Torakadaki Habiki Taba Adusu Mangzona Lokatkiti passenger bus Thaba Hubamatamda Shakmaidagina Kangpok Pipauki Manunda Masing Yamlaba Kuki Nupa Nupi Amadi Kulai Pipe Kuki Militan Katulotuna Yamna Sauna Yekai Tingai Pikitavok Phone Sataraki Security Kamunavada Muema Siki Kuki Mioi Kunga Matata Asu Apanang Badanatana Security Personal Singusu Asu Apanaki Masidan Loidri Gari Kia Mai Tabiki Tabak Sataki Lambi the Nungzao Kia Langtaduna Mai Tabiki Tabak Sataduna Angakpa Lanzao Mahabitoki Oiba Pipa Masi President Rule Langana Mapam Matamsana control to Bangkiti, a single local from top section Toranki Tabakti, Mars Nipana passenger Gari Tadrangi Mamanga, Lambi Paringa Sida, Gariuma Makalamati Apan Mapiraktanaba, Sub security akan section Torangadu, Lokot Kadabani. Intelligence report Lauduna, Garigumba Makalamati Yekai Tingai, Toktanaba Tabak Packet Gani Habadu Kangadabani, Adobo, Packet Pam Toko Tabak Singadu Supai Pekatana, passenger Gari Tarubadigi, Asobu Lana Mahabatu Erakani. Masigi Makata Boina, Hausi Kuki Sing Kuki Tabam Pamsinga, Matam Kaktana total Satan Kongsan Sanctionuna, Ena Satiba Habdu Widi, Maduna, Barat Lengana Lokolaki Taba Sidi, Asak Pomai the Gi Hajan Bagas Manari, Irang Asid Lakshan and Nabahonabagi, Mohota, Hena Sakto Hanavasin Boina Tokli Habiari, Maduna, Manipura Barat Lengana Yang Libami Yang Sikarino, Barat Lengaki Tawang Sidi, Ekoi Mai Pusungi, Wahida, On Thare Maidel, Kairi Tumba Habitu Subsana Tola Habayari Hena, Kali Heba, Kangli Paki Marag editorial Mammy special contain Moina Mam Tamsari, Amaromdana, Board of Secondary Class Tianamadi 11 Gi, enrollment fee Masum registration fee Hengalakpana, Lyra of Imung Singa Awaba Piri. Board of Secondary Education Manipur Bosem Gi Secretary as Zeten Lal Sarmana February Kunga Taret English Singaniga Kunga Mangara Tokiba, notification Gi Matungina, Salibasai English Singaniga Kunga Mangadi Hona, Hana Loramba Class 9 Gi registration fee Lupa Chonga Ramadi Sahumda Hengalaga, Sanipan Lepre, Class 10 Gi enrollment fee Su Sapman and Lupa Chom Hengalaga, Sanipan Oirakpana, Government School Singa Tamliba Angang Singi, Imung Manung Singi, Mama Passinga, Pasha Putuna Basia later with the givings and Mangam Dabasu, Yauri, Salibasai the Su. HSLC examination ki fees lupa lising ani satreta lab ki basisu mamang sahidigi hengalabni haina high sprayo batar singa state awardee retired headmaster Sadar Patel High School Kurkul naidi high sprayo batana kuyak piduna press thadorak pasiol sin haidi badi COVID-19 nigi horaga makhatana lamdam asida kangluki irang na hauzik phawwa thabak sufam nompham mapung phan phangdri asiguma matam asida Board of Secondary Education Manipur ne hengaliba fee sing asi government school tamliba mahiroi singi yenglaga khara makhaida hanthana khongthang bo na lokhotpham thu haidi sirol sin hai Senthok Lajadaba Lyrabi Mungi Masamasu sing class 9, 10 Tamlabasu, House of Hop School Tamnaba Lyric Power Labingam Dabadagi, Lyric Soon School the Puduna, Mahitama Pangdaba, Angang Kiam Ladivini, Amaramda, Parika Tadragasti, Sahi Manglagadaba Mahiro Kiagi Punsi, Yangaga Ozasina, metric exam Tanaba, form fill up ki pasha puthokpi ba kaya masu yauri maramaduna bone hengalakpa phikudima mahiruising yenglaga sang nem na hingat piu haidin su paus ta phungdorakli makasa tharak poina losilak poina ta pawm syam saki amari sundari devi de award pi dun ikai khumna butkhre gyan ratana sahitya academy guwahati na Laiprakam Syam Sakhi Devi da Dr. B.R. Ambedkar National Award amadi Khuraizum Sundari Devi da Mohandas Karamchan Gandhi National Award piduna ikai kumnakre Guwahati gi Beltola da leiba Amar Prabha Bhawan pangthokpa academy sigi tarasuba national conference amadi award ceremony gi thoramadu award sing adu yentokibani literature journalist culture artist sports social worker education amadi social worker haiba sida miyam gi damakta masak thokpa thabak sing tawbu singda PB award sida anaye kilamda thoidok hendona thabak tawbu gi damak makhoi anida award spidun ikai khumna botkibani award si medals memento amadi certificate sing academy gi mekidigi award ti anida khusnaki Laiprakam Syam Sakhi Devi hauji
CIC Awang Sikmaida Ayush Pharmacy oina thabak tawduna leiri duga Khuraijam Sundari Devi na lengaki staff nurse amu oina thabak tawri haidi aduwa tentana sumna mayam na thamjaramge haujiku di mayam paus matang ase lusinjarage masum mayam puna anoba update ngamina sena channel sigi mekedi gi myang mafamda makata na thamjari makata ba no update mayam puna ngamina si